Khongnang haibasi National Tree of India ni Hindu Dharma gi matungina khongnang gi marada Brahma pambidra Vishnu manadra Maheshwar lei haina thajanari. Sometimes lesabi amagi kuthi yinglubu matamda pajika aduna nupa yumpham yam phatte haraklagadi upai oinaba haiduna khongnang duna bor ohelle haraga luhongbagi chanabi phawbuk lei. Khongnang haibasi doctor amagum changpinba yai maramdi cancer, heart, lungs, kidney, skin disease toan da aruba laina lisinga ma hena layeng naba hidak sembada sijinai. Khongnang pambi amana ozone layer, ultraviolet ray, nuchitu yauba bacteria kaya ama amadi balance of nature sembada asoba thodang lori. Khongnang pambi amana miyoba aikhoida 6,000 pound sahi amada oxygen pbd angakpa magul amana numidangi matam phawbokta miyoba aikhoida oxygen supply tobiri. Atopa pambi singna 200 to 300 pounds oxygen sahi amada piri. Khongnang pambi gi sahi asi chahumdagina chamapan phawbok punsi karigumba tangna thokpa thokduk singi matungina sahi lising 15 suba khongnang malem sida thengnai haina expert singna palli. Khongnang pambi asi miyoba aikhoita natana usik oya tin kang lin malem gi lekoi pung amagum changdamnabada awatpa amata leite. Ngasigi malem gi oina climate change tagi kansi hairagadi khongnang pambi kansi. Khongnang pambi da but lei khongnang thaba mi punsigi haiba asi oidababu thajaba logic put yaudaba wani. Sanamahi lainingda amuk laklabagi tungda maradana laining thongna kaidongli masadana atiya kuru sidabana kaidongli manadana malim imana kaidongli li haina thajanari. Khongnang yanthatpa thingwasi khongnang kallasi.